Akasvani Imphal Kshetrimayum Chitrabhanu na pau pazari ahan badamaru oiba pau. National Highway Singda Chathuk Sinda Apan Ballehendanaba Mari Lenaba Deputy Commissioner Singna Chairman oiba Joint Committee ama semkre. High School Living Certificate Examination Metric Parikya hayingdagi horagani parikya asida punna mahiroi listing kuntratre subna yankani toina saru yagani. Raisigi Family Welfare Director Dr. N. Hemantakumar Hari social media platforms in the predetermination ge advertisement sanduk libra haibadu yangshin begi tangai fedabal lay. Vara amasung kataleba anigi marakta yana waral sing asi New Delhi de sahi tonokre amasung Pradhan Mantri Fasal Bima Yojana haudoki ngasi chahi mapan sure. Manipur faultuna chaliba National Highway sing da ayat apan latena chathok sin tohannaba sarkar na lakholiba sexual tharang singing sinaba mari lenaba Deputy Commissioner sing Chairman oiba miyoi tarana saba committee ama semkre committee asi Imphal East Gilwang samam da leba Waimangi kauba amana English ani kulhondoi da thangalakiba PIL amaga mari lenena High Court of Manipur na lakhotpa contempt case ka mari lenena pikibo order amagi matung inna semkibani. Hiramasi matang da ta asigi tara mari da Manipur Sarkar gi Commissioner Home and Ashok Kumar na order ama thokduna Joint Committee asi semle haina court ta pakum pirakibani. Committee asina chayol khudingi National Highway number 2 Imphal Dimapur amasung National Highway number kuntratra Imphal Jiribam lambida passenger puba gari yauna poche puba gari sing aso engam thokduna ba lakholiba sexual tharang sing yengshingani. National Highway sing asida apan balaitena lambida apan ayat piriba thong khuding waroshin purukna ba honagani masiga lulena tangai fadana packet patab yaba tabak singi matang da tha khudingi natraga matam matam gi oina Home Department ta khangan gadabani hairi nakal amarom da Imphal Jiribam lambi paktok chokto hanabagi thabak paikpada ayat apan toktanaba amadi channa pathap ki mawong da lambi gi nakanda samjin sajaliba sing toknaba Jiribam silagi SDO na thokpa choro amana khangalakli. Board of Secondary Education Manipur Bosem na logba hayingdagi hagodoriba High School Living Certificate Examination Metric Parikya asida mayro shingna puning ingna pakatpa yawna parikya thana naba kanagumba amatana ban amadi blockade yawna ayat apan pibidana board ki chairman Akham Joy Kumar na appeal tawrakli. Akasvani Imphal kanana ngasi wari shanabada Sri Joy Kumar na hai parikya asi mai pangna pangthoknaba Nodal Officer tara amadi mahiroi loop amadi oza sing yawna semba inspection team amas sem saduna leire board ki examination committee ge members sing marakte ge special observer sing haptuna parikya center sing kupna yingsingani mahangna hai February tang trama pandagi horga maski tang taret phoba sayesi paikha logi sem sabil were paikha jigu yen changbi na ba nodel officer tara happy tampaki yoina student organization amadi cheso simple ga semba inspection team loina na ozasing ki inspection team sem saduna leire board ki examination committee da wediba members in maltagi su special observers haptuna center sida kupna yansana na bagi tharang tawjaba loijare Parikya asida mahiro lising kuntratre subna yangkhaini toina saru yagani masig manungda nupa mahiro lising taranipan chamri humpu aduga nupi mahiroina lising taranipan changa marfudrani toini parikya asig damakta puna center cham yangkhai manga hangdokle masig manungda chingi zila da center humpuni to yauri mangna hai parikya asida lanjandanda lariba mahiro changa kuntra manga yauri masig manungda sarkar gi school Johum subna taruk tagi mahiroi lising nipan chamri humfu nipan na parikha thagani aduga adet school humfu dagi mahiroi lising ama chani tara yauri chingizela sing da superikha asi mai pangna pangthokna ba tongan ba parikha center sing da sem sabal loiri hairi Manipur hozi oiriba tangdulata da phibam asi atuba matamda mahausa gi punsida hanjilakna ba amadi ing tappa purukna ba honabiu haina ngasi People's Alliance for Peace and Progress Manipur gi Rajapal Ajay Kumar Valada memorandum ama pisankre tongan ba warul ka yawba memorandum aduda chana pathap kaina changsilakpa mitop sing khandokpa amadi masina tholiba kudung chadaba sing asiningthina lushina ba honaba popi pambi thariba amadi mayaka ba chingjak saba amadi lalon bege thabak sing da January ba miyo singi mathakta matik chaba khongthang lakhot pinaba chingba yauri Imphal West lagi langjing achobud leiba all as hongi tare suba mapo kuman thoram ngasi home asida pangthokre thoram aduda Manipur gi hanigi Lok Sabha gi MP Dr. Tokcham Mainan amadi atopa luchingba kayana saru yakhi
Environment and Social Reformation and Sangai Protection Forum gi kuntrani suba mopo kumar ngasi Bisnupur jila gi khodak ta pangtokre thorum atuda Loktak Development Authority gi Chairman M Aswini Kumar, Chief Conservator of Forest Wildlife Longjam Joy Kumar Singh, Director of Environment and Climate Change gi Director Dr. Torongbam Brisa Kumar, State Wetland Authority Manipur gi Technical Committee gi Chairman Dr. K.H. Samunga amadi tongan tonganba luchingba sing amadi akoibi gi miyamna saru yaki thorum aduga mari lena nasri Aswini Kumarna Nomai Kongkul gi ngami singda Fisherman Cut Yentoki Paugi Marakta na atemba break ama Nupi singna nupi oibigi anababu lotsinduna thamba thadoklasi Chatliba tha asigi leipak pokpa yumsa kaisa sagol se numit khudingi lemna gynae oncology doctor tanabata natana free pap smear test, breast screening, colposcopy amadi thyroid screening lemna yengthokpagi khudong chaba pizari Akupa Marol Gidamak, NABH Panglaba American Oncology Institute, Babina Specialty Hospital, Sajiva Jail Road, Kabaisoi, Imphal Easta, Tanabiu. Tabiriba Pawasi, Akasvani, Imphal Digini. Nupanupi anigi khenaba thamdaba amadi nupanupi anigi chang manaba miko henaba honabda preconception and prenatal diagnostic Technique Prohibition of Sex Determination PCPNDT program na karamba thaudang logoni haibing mata ngasi apun mipam ama pangtokre mipam adu Manipur State Advisory Committee State Appropriate Authority amadi PCPNDT cell na sinbani Imphal gi Director of Family Welfare Services ki Officer pangtoki bamipam adu da wangang bada Family Welfare Services Manipur ki Director Dr. N Hemantu Kumar Singh na hai rise asida PCPNDT ek asi e-commerce platform amadi social network ki site singda janapa thaki wangmada chatpra haibadu thidokpagi tangai fade pibung da yauriba angang bu nupi natraga nupani haina khangdoknaba mari lenaba advertisement sing hariba social networking site singda sandokpada athingbalei haibasi ek asigi section 22 da nikina palle mangna hai angang nupi masa singda hena khudong chaba pinabagi damakta atei mari lenaba sarkar gi lushing singa kusam naduna tongan tongan thausil thorang kaya ma pakhatpagi tangai fadaba lei thoram adu da PC and PNDT gi State Nodal Officer Dr. Suzata Huidromna haukiba tha ahum asida ek asigi makhada lakpot khilba tongan tongan ba thorang ka gi matang da su wapong kaya phungdokhi District Health Society Leprosy Unit none na sindana ngasi anti leprosy day gi palan thoram pangtokre ekhoi punna kusam naduna leprosy gi matang da miyam da gyan pirasi lena asiga mari lena na tonga sing thazabiganu amadi miyo amata leprosy lena na da bu ocean haibi hiram da pangtoki bangasi gi thoram atuda leprosy awareness campaign lisingani kunmanga su hugdokhi none zela gi none PAC da pangtoki ba thoram atuda Medical Officer Singh Asa Worker amadi atemiyo kyan saru yaki palan thorum asi zila asiga hauchong PAC da supang thoki thorum atuda wangang bada National Leprosy Eradication Program gi State Coordinator Manjis Alina Hai Leprosy lena haiba asi sandorakli ba asi amadi hengalakli bagi maram asi miyam na lena asi nare haiba si thengna khangba amadi ki hangoina lobodegini District Administration Kakching mi amakada District Program Officer ICDSL Kakching National ngasi Beti Bachao Beti Parao Sking Mari Lenana mianga puna khangmina bagi thorum ama pangthokre Kakching Zila gi Langmaidong Laimanai Bazar Community Hall pangthokiba thorum adu hariba scheme asigi tara suba edition gi manung channa nupi amadi angang sing helpline number sing matangda akhang ahisina hakibada hingsana solaba nupi sing damakta pungkun mari mathau tawduna leriba helpline number 181 asida phone tawduna makhoina khangningba e pau amadi mateng lokbo yagani aduga child health number 1098 phone tawduna angang singa mari lenaba khuding makhangba yagani hairi Juvenile Justice Act lising ani taramanga eki matang da noma gi oiba miyambu ek asigi ningthina khangana bagi thorum amangasi Thobal District Court Complex ki conference hall da pangtokre Manipur State Legal Services Authority ki makhada District Legal Service Authority Thobal nasin na pangtokiba thorum adu da akhang hai kyana tungan tungan bi hiram kya da wangang khi Divisional Forest Officer Chandel Gimi Makada Chandel Forest Division Nasin na umangwang may chapa de kanana bathomi amadi mahusagi fevang kanaba ekwe punna maksem sarasi haibada haiba miyam punna khangminna bagi thorum amanga si pangthokre thorum asi Chandel zila da leiba tongan tongan ba khul singi chief sina saru yaduna zila asigi Jafuk Bazar da pangthoke bani masigi nunggi oiba pandam di khungong da leriba miyosina umang may chapa asi
थोंदनबगिदमक्ता करी करंबा पांबैसिंग पाइखतुना सेक्सुअल थरंग लखकनी हाइबसिनी थोरम अदुदा वांगांगबदा चांदेल डिस्ट्रिक्ट फॉरेस्ट ऑफिसर नाइ मणिपुर लेरिबा चिंगी जिला सिंग मनुंगदा चांदेल जिला की उमंग असि तोइना मई na amang ata thondaba khwaidi gi hanthaba jila amani adubu aing asagi khal kairak pa amadi umang kok thorakpana umangi saruk sing no munomagi hanthaba gi mami tari mangnai umangi amang ata thopasing gi marakta khwaidi gi kininga oribasi umang mai chapa asini District Health Society noni nasinina jila thaki oiba haksel gi lamda thabak torba miyosing da lam aside hena khang haina na bagi thorang amang aside gi noni jila gi longmai town da leba NG Memorial Hall da pangthokre thorum aduda angang sing da tika thaba ga mari lene na piriba handbook sing hena ningthina thamba tika thaba gi lam da hena kupthana thorang thosil yak panaching ba yawna tongan tongan metika thaba ga mari lene ba hiram sing da pangthokhi ngabam na ben gi kuntra manga suba mapo kuman thorang ga mari lene nga sin nomoi oina lem na mit laing bagi kem ama pangthokre Imphal gi yumjok lain bi community hall da pangthokhi ba kem aduda miyo jam yang khairom laing khi Tasi ke tara nitoida lambi kudongtiba thokdokda hojik sokna leriba All Manipur Newspapers and Electronics Media Employees Association gi e-group ki members sagol sem Sunalata Devi da association asina sel gi tengbang pikre Manipur Dramatic Union asinduna yangkai manga suba artist singi numit thoram ngasi Imphal gi MD Hall pangthokre thoram adigam saruk amu oina chei kudingi lantopa Komdam Dana Chandra Ning Singh Manali Singh ani kun manga che asig oiner mohol theater ge vice chairman Leitongbam Braza Mohan da kusinaki MSPDCL ge officer amasung staff sing tongan tongan mampam fingdanga si drive chathabada mailana sin number consumer ni pumunga pakakre masigaloni na consumer kuntram mathogi mai kaktakre hairi Akasvani Imphal ge pau tabiri Varat masum kata leba ani marakta yana warul singa si New Delhi de sei tongna khrei leba ani marakta apaba mari thamna amadi tax pitok pisin hena lahaina bagi damakta yana warul sing asida palli yana warul sing adu pradhan mantri Narendra Modi Qatar gi amir Sheikh Tamil bin Ahmad Al Thani gi marakta awang batha ki mifam amalor batungda sei tongna kibani sei tongna bagi thorum adu da kendra gi mapan thorum mantri Dr S Jaishankar Selto mantri Nirmala Sitaraman kamasama sung industry mantri Piyush Goyal National Security Advisor Ajit Dobal amadi makok tongba official sing vargi mute oina saru yaki amadi Qatar gi makok tongba official sing su saru yaki Pradhan Mantri Fasal Bima Yojana haudokiba ngasi chahi mapan sure mahusana thorakpa khudongtiba singda awawa tarba longmi singda sel gi tengbang pi nabgi damak Pradhan Mantri Narendra Modi ni English ni tara turta yojana ase hudokibani scheme asi na longmi singi sel tung fifam da phagan da khona bada achobo thodang lori scheme asi mai pakna chatharak pa asi gi yenglaga kendra gi mantri mandana mifam na yojana asi makhata na chana na ba warep bloki hauzi sanabagi pau Waikhom Chitradhani degi All Manipur Football Association asinduna nupigi futsal inter club Championship lisingani kunmanga kuntaruk mathang thagi March ahumdagi hauragani Championship asi CMS ta register tawgani maramaduna Championship asi da saruk yagadaba team natraga club singna February kunmathoi fawagi manungda khangalaknaba amfana thokpa cherol amada hairi Tara humdoi suba khagemba football trophy lisingani kunmanga gi ngasi sanakiba match ta IPS amasung MYUC Panjal nipa nipal chanaduna draw oiki tungda toss tawbada IPS nangamduna match adu thoiki Mari suba MNCA under 14 tournament lisingani kunmari kunmanga gi ngasi sanakiba match singda AKSDO khangabokna thau thangmai banbu run chahum mari da AMCA Thawalna PTRC Part Soy Part 4 bu run chama marfu tarama thoida RCA Lilongna MPA Thaunauzam bu run chama kuni thoida PTRC Part Soy Part 4 na ESU Wangkhai Palace Compound bu run chama kun ma thoida amadi SCC Singjamai Thongam Lekai na Champ Cricket Club Khagem Palibu run humfu mapalda thoikre Tarani thoi suba T20 Manipur Veteran Cricket Tournament lisingani kunmanga gi ngasi sanakiba match ta TCMDC Thongjuna UCC Uripokpu ran mapanda thoikre atopa match amada YWC Langthabalna Model Club Chingamakhabu wicket tarukta thoiki Chitrabhanu Hawjik aroi beda maroi ba pau amuk hana National Highway Singda Chathok Sasinda Apan Balehenda Naba Marilenaba Deputy Commissioner Senior Chairman Oiva Joint Committee Ama Semkre High School Living Certificate Examination Metric Prekha Hayangdagi Horogani Parkha Asida Puna Mahiro Lising Kundratar Subna Yangkhaini Toina Saruk Yagani Rajagi Family
Welfare Director Dr. N. Hematakumar Hairi social media platforms in the predetermination gi advertisement sanduk libra haibadu yengsen begi tangai fadaba lay Varat masung Qatar leba anik marakta yana warol singasi New Delhi le sahi tawnakre amasung Pradhan Mantri Fasal Bima Yosna hugdoki bangasi chahi mapan sure pawrizari